BJP na luchingba laingang asina lamdam asiki yelhomi kanjanaba billama thubu matamda semba madi tarit suba pay commission chana hanaba honaragani haina warep lawkre. I'm all Furuk and ancient I am the Naga Furuk list the Yahon Kibagi Tawong Yabong Amloy Hiramasiki Matang the Linga the Miting Changbinaba I'm all tribe Union Manipur na Taxelaming. Amasong Kiam Gaida District Hospital Sana tender Natraga work order Mari Lainaba Loy Shangi Maikai Dagi Isu Tarokwa Laitri Haina Health Minister L. Jentakumar Hai. Mayam bukrum zari dom yang birib impact news ni prime time Manipuri news bulletin dai khaidam chantes ina hoje pungja si faw ki morba pauk sing mayam da pisari ngasi imphal da pangthokiba BJP Manipur State Executive Committee gi meeting na hozik lairiba BJP na ruchingba laigak asina lamdam asugi yelhomi kanjanaba billama athuba matamda semba madi taret suba pay commission fanghanaba lambi yatpa haina warep laukre meeting asigi warep asina Lainga asida anoba pangal ama haptuna matam kayadagi lamdam asigi miyamna pamliba thabak kaya ningtamna pangthokpa ngamlagin haina Chief Minister Nongthomam Birena phongdokre. Ngasi Bauprada laiba CM Secretariat ta Paumi Singa unaba amada Chief Minister Nongthomam Birena hai ngasi pangthokiba BJP State Executive Committee gi mifam adu lamdam asigi amadi lainga asigi yamna maru oiba mifam amani. Ngasigi mifam aduna lawkiba warep singi manungda laingak asina atubu matamda tungan ba stakeholders singa wari sanaduna lakadurbe assembly mifam da lamdamasigi yelhomi kanjanaba billama pass tawrkani loina na taret suba pi commission chatnanaba laingak asina hotnaragani amadi laibag asigi oina rape ki oiba ordinance ama semgodariba asi state asida chap manana chana hanba natraga masiga manaba law ama adopt tawnaba laingak na hotnaragani haina Chief Minister na makatana phongdokhi Mahoron nagi lairakla or huzik lairiba Manipuri sing asi Manipuri Naga oibe Kuki oibe Maitai Pangal oibe Muslim oibe masi maya masibu kanjanabagi protect tokjanabagi bill jama July or August ki taina da phamgodoriba assembly mi phamda bill loina puthoga pass tawna madugi mari lainaba stakeholders singa khanna nainabagi wafam pangthokpagi ayaba pebirame masimak Manipur miyam ga choba mai pakpani Delhi dagi or Karai dagi mari lainaba financially amna sound reba madugi maram da khangba logo state ki economy da kari akaiba leiba leitaba haibina singba du tanaba honanaba aduga atuba matamda employees in the 7 pay gi khudong chaba phanganba yananaba lambi ya lo haidana state executive committee na ya pemira me masimasu states da leiba employees lakh muki me ya da leiba employees singi achouba batam kuina talaga laba dugumba demand amani High report issue asi state BJP ge state executive committee na sarkar sita pangal hapirame Nakalam romda ngasi Imphal Hotel gi sangai hall da pangthokiba BJP Manipur Pradesh ki ahanba state executive committee gi mifamda lawkiba warip singh gi matangda palladuna Pradesh asigi president KHS Bhavanandana nitaipa chuthekta leiba BJP office da Paumi Singh da ga unaba amada mahakna hai Ngasigi mifam adu yamna mai pakna pangthoki amadi maduda miyamgi yaifanaba wafam kaya da yanaduna warep kaya lawkibani economic resurgence and transformations in Manipur haiba hiramasida state asigi chingamadi tam anida sustainable food employment amadi income security gi lamsing da fagathanaba BJP lengang asina economic and social transformation model sing implement tawnaba punna warep taragamatoi lawki Central sponsor scheme amadi program singbu state asigi khungang singa chanaba mongda semdok tuna implement tawnabasu ngasigi mifam aduna yanaki haina mahakna thamki state executive committee gi mifam aduda miyam gi thazaba leihannaba lainga ki mapangal kankhathanaba amadi sincere political affairs sing semgat pangamnaba political resolution taraga nithoisu lauki Maruina state executive tau khudingi akoi political amasung economic resolution kharkha logje ado handaksu akoi gi political resolution tramanga the economic resolution da trama thoi logjere masi state specific oiba resolution ngaktani sila maru oiba resolution mayamama akoina handak lawraga tungda akoi karmai toroga sarkar sina koi state sibu govern tawbada hena phajana mai paknanaba
मदुगी पॉइंट में आमने अखोइना ngasi लौखटरिबा अखोइगी रेजोल्यूशन सिंग asi अमगा हुनदुना लैबा अमदी अनौबा स्कीम सिंग लाउथोकपगी महुत्ता लाक्लिबा मणिपुर स्टेट असेंबली की नोंगजु मिफमदा ILP इम्प्लीमेंट तौनबा नत्रगा अनौबा लो अमा एडॉप्ट तौनबा JCLPS स्टूडेंट विंग ना लेंगा की मफमदा तक्सेलकली वाफम असि ngasi JCLPS की ऑफिस ता थांगमैबन खोमद्राम सेलुंगबा लैकाइदगी नन मणिपुरी अमा फगत खिबगा मरी लैनना पांगथोकपा पाउगी मिफम अमदा तक्सेलकिबनी पाउमी सिंह लुब असुकी स्टूडेंट विंग की कन्वेनर मंजित सरंगथेमना फोंदोरखिबदा ngasi फागतलिबा नन मणिपुरी असि उत्तर प्रदेश की तगी अब्दुल वाहफनी हाइबा खंगले अमदी महाक असि थांगमैबन खोमद्राम सेलुंगबा लैकाइगी क्लब की म्यूई सिंगना मखोइदा सिनरखिबनी हाइरी महाक असि मणिपुर दंगारांग अप्रैल 28 थुंगलबनी अमदी इम्फाल की हटात दा भरादा लैबनी हाइरी क्लब अदुना नन मणिपुरी मंगा फागतखिबनी अदुबु मरी अमदी नाथोक्तुना चेनखी नाथोक्तुना चेन ख्रबसिंग अदु इरफान खान शाहनवाज खान संजीत पांडे अमदी बबलू देसाईनी हाइबा खंगबंगमले असगुम्बा मिटोप मियानचा कया चंगसिलकपा असिना येलहोमी सिंगी पुंसीदा यामना चावना सिंगनबा अमा ओइरे असगुम्बा फिबम असि कोकनबा लैंगाकना सोल्यूशन पुथोकदबनी हाइनसु महाकना मखाताकी मनपुर लेंगा की तोंगान तोंगान स्कीम क्या मक पाइखलगसु असि लमदम से की तोंगान तोंगान लंबी थोंगी फिबम इम्फाल जिरीबाम की लंबी इम्फाल दिमापुर की लंबी सेंगलगसु नन मणिपुरी सिंगना फ्री फ्लो दा मसा की सक्ताक से निंगथिने यावदना लमदम से की काचन खुया खुदिंग मक्ता खुंदा सलकांदा लमदम से की खुना की पुंसिरोल दा अकब मोंग द चैफु पिरकलिवा से मसी पाइखलिवा स्कीम सिंग सेंगल लंबी सिंग से नन मणिपुरी सिंगी डंपिंग साइड अमोइना लमदम से की मियाम लमदम से की लमसिंग से अखोगी डस्टबिन मोइना अमोट पथादब मोइना मिटोप सिंगी नन मणिपुरी सिंगी नन लोकल सिंगी लेफम ओइरकनब सिल्लिब्रा हाबसे अचो वहंग अमनि मरमदना ngasi लेंगाक पसिंगना मुन्ना खंजबिरकांदा लाकदरिब नंगजु मिफमदा इन लाइन पर सिस्टम चनानबा अककनबा लो म सेमनबा मसी मतम लेरिंगाइदा तौबी होनबा जॉइंट कमिटी ऑन लाइफ सिस्टम विंग न थमली जम्मू अमसुंग कश्मीर की कांठवा डिस्ट्रिक्ट उत्तर प्रदेश की उनाउदा अमदी इंडिया की तोंगान तोंगान मफम कयादा नुपी मचा कया रेप तौखिबा थौदोक अमदी असुगुमा थौदोक सिंगदा बीजेपी की लेजिस्लेचर यावना चेनरिबा कया असगी मायोक्ता ngasi सोशल डेमोक्रेटिक पार्टी ऑफ इंडिया SDPI मणिपुर स्टेट ना सिंदुना मियाम की खोंगचत अमा चटखरे लिलोंग हैनौ मखोंगदगी हौदुना लिलोंग बाजार फावबा चटखिबा खोंगचत अदुदा सरुक याखिबा सिंगना किल द रैपीज सेव द चाइल्ड हैंग द रैपीज गर्ल्स आर नॉट टॉयज स्टॉप रैप कल्चर हाइबना चिंबा इबा प्ले कट कया सिजनखी खोंगचत अदुदा लिलोंग बाजार यौरक्लबा मतुंगदा मियाम की ओइबा मिफम अमसु पांगथोकी हिरमसगी मतांगदा SDPI मणिपुर स्टेट की जनरल सेक्रेटरी मोहम्मद रिया जुद्दीनना अखंग अहे जस्टिस सिंह तानरगा मतिक चाबा लो सेमदुना अकनब चैराक पीदुना लैबाक असिदा लो लैरी हाइबा खंगलसी हाइना फोंदोकी हयेंगदगी हौदुना हप्ता अमा चुपना चथगदरिबा कुनगमापलक सुबा रोड सेफ्टी वीक का मरी लेनना चीफ मिनिस्टर नोंगथोबम बेरेना लमदमसिगी लैरिबा मियामना ट्रैफिक की चटना कांगलोन अमदी गाड़ी थौबगा मरी लेनबा आइन सिंह पुक्चेल सिंगना इनबियो हाइना अपील तौरकली सड़क सुरक्षा जीवन रक्षा हाइब थीमदा पांगथोकदरिबा रोड सेफ्टी वीक असिगा मरी लेनना चीफ मिनिस्टर ना मियामदा पीबा पाउजेल दा हाई अखोगी स्टेट असिदा लंबी की एक्सीडेंट थोकपगी मी सीबगी चांग असि हौकिबा चही इंग्लिशिंग अनि तरगा तरेता वांखतुना ममांग चही इंग्लिशिंग अनि तरगा तरुका चांगदमनबदा लंबी द एक्सीडेंट थोकतुना मी सीबगी चांग असि चाद हुंपु तरेका 10.8 यौना हेंगतले चीफ मिनिस्टर मखा तारदुना हाई स्टेट असगी ओइनसु सासिनबा ड्राइविंग लाइसेंस पाइदुना गाड़ी थौब कया फाब लेप्त्री लोइनना सासिनबा ड्राइविंग लाइसेंस साबदा चेनबा मियोइ सिंह CID क्राइम ब्रांच ना थिगतुना लोगी मतुंग इना बुक तौरगनी IGP जॉन वान की मखादा डेडिकेटेड अनि थेप वेहिकल शेल अमा हांगले लोइनना शेल असिना ट्रांसपोर्ट डिपार्टमेंट का खुसमनरगा हान सिजनरी नरंबा गाड़ी सिंह रजिस्ट्रेशन तौद्रिंगैदा वेरिफिकेशन तौबा याउरी हाइना चीफ मिनिस्टर ना मखाताकी मसिगी सुमथक्ता ट्रांसपोर्ट डिपार्टमेंट ना सुप्रीम कोर्ट की ऑर्डर कया ngakna चटली हाइनसु चीफ मिनिस्टर ना फोंदोरकी इंग लिसिंग अनि गसुम नत्रा की जुलाई की कोनिथोइदा ट्रांसपोर्ट डिपार्टमेंट ना सुप्रीम कोर्ट की इंग लिसिंग अम सुम नत्रा मंगा मे की
ꯇꯔꯥꯅꯤꯊꯣꯏ ꯑꯃꯗꯤ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯇꯔꯥꯇꯔꯨꯛ ꯖꯅꯋꯥꯔꯤ ꯀꯨꯟꯃꯥꯊꯣꯏꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯑꯦꯛꯁꯤꯗꯦꯟ ꯚꯤꯛꯇꯤꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯒꯨꯗ ꯁꯦꯃꯔꯤꯇꯟ ꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯁꯨꯞꯅ ꯇꯔꯥꯇꯔꯨꯛꯀꯤ ꯖꯨꯂꯥꯏ ꯀꯨꯟꯅꯤꯊꯣꯏꯗ ꯅꯣꯇꯤꯁ ꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨꯕꯨ ꯏꯟꯅꯕ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤꯁꯤꯡꯕꯨ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯦꯛꯁꯤꯗꯦꯟ ꯚꯤꯛꯇꯤꯝ ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯄꯨꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ National Legal Service Authority ki meeting makada Manipur State Legal Service Authority amasung Thobal District Legal Service Authority ki court complex ta National Lok Adalat ki session famduna charakna case yankhai gani thoi lokatpada case kuntraga taruk warosin purakre Lebak sinba thungna pangthokpa National Lok Adalat aduda punna case yankhai gani thoi while chathabada case kuntraga taruk settle tawki aduga case taraga taruk amana pending da thamki Aimol Furupu Kanghalamba Taudana Naga Furup ki list Yawan Kiba Tawongbo Aimol Tribe Union Manipurna Akan Bamongta Yaning Bida Bafongdoropaga Loinana list Asida Yawbangam Loi Hairi. Banba Yabadi Wafamasi Haukiba April Taraga Tareta Dimapur the Labour and Ancient IM GPRN ki Vice President Office Tagi Cherolama Toktuna Kangalakibane. Ngasi Manipur Press Club tapang thokiba paugi mifam amada Aimol Tribe Union Manipur ki President RT Akhil Aimol na Fongdor Haibada Bigi matung ina Aimol community da khanghanba amata tawdana namfuda naga furupta chalhan kibagi thawong asi leiba asigi leiriba logi wangmadani haina fongdorki UG na affiliate to haibase illegal oiba putning masigi law of the land siga chanade aduna mase koi yabongamde mase completely koi reject tawe masigi Aimol tribe ki ayabu yaudana asumai tawga abase laibak thibane haibase thamjani Nakalamrom da Hiramasigi Matang da Langak na Midyeng Changbinaba Aimol Furup ki Maikai dagi apil tarokli. Matam kaya gi mamang dagi apikpa Aimol Furup ki mathakta terrorism ki thawong kaya chathatuna lakli. Loinana Chingnung Hood Gate ta Naga Army gi Naga Army Finance Department na ration money gi namada lupa chani nongmai chingdol da khairiba si kudak dagi tokpinabasu kanghalakli. Broad daylight aju pungni pantapa matam de Chingnung Hood ki gate ta uniform galona na sophisticated AK ahum paiduna makoina Aimol gi khun singda par house par anam gi oina yumama de chani khaiba ase ekoi pibang amoi asigumba 3 ton mayam ase government na meeting changbiu hai Manipur ki Khungang Ching Chapat Hannaba ki Wakalon da Chief Minister na Khungang da Chasi haina Mingthon ba scheme ama hogdokna ba hotnari ngai Chairakta Khungang da Lairiba Gram Panchayat ki Mihut Singhi Marakta Wakalon Khetnaba ki Mami Tarakli. Loinana Khongman Gram Panchayat ki Mihut Singhi Marakta Wakalon Manadaba kaya Lairaga Gram Panchayat asigi Panchayat Secretary da Maral C na ba hotnare haina Manipur Panchayati Raj Government Employees Association ki Maikai dagi thamlakli. Gasi Porompat SIRD Complex ta Manipur Panchayati Raj Government Employees Association ki Mihut Singa Paumi Singa Unabada Association asigi Vice President Konsam Anandana Hai Khongman Gram Panchayat ki Panchayat Secretary OEDB Sanasam Mai Chunbu Miyamgi Chakwat Thaurangi Damak Khandaba Misakni Mahapus Sindok Piyu Haina Gram Panchayat asigi Upar Pradhan Yauna Member Taretna Pauche Singamadi Electronic Media gi Kuthang da Hairakliba asi Laibak Tibani. Khongman Gram Panchayat ki Mihut Singi Marakta Chayet Naba Wakalon Manadaba kaya Lairaga Panchayat Secretary da Taisin Naba si Manipur da Lairiba Panchayat Secretary Kudingmaki Mingchat Thi Naba Hotnabani Haiki. Common Gram Panchayat ki elected members in Marakta Yanata Bakara Lairaga Panchayat Secretary ODB S Machon Debibu local media ki thongda Miyabiki Jat Chokpa Wapam Kaya Pongtok Perpachi Yamna Labak Thibane Lojay on Manipur Panchayat Secretary Singpu Singna Banana Hajaningi Matang Paikat Kadaba program Singi Sang Moi Tari Siju and a loina sinare notice la Hobanga Moy Sigi Mapam Ze Aquista Pam Dragati Hairi Eva Noi Yana Bama Puro on Noina Yana Bam Pam do the Ayadum Yauge Haiba Matam
ꯀꯥꯟꯁꯤꯗ ꯌꯥꯗꯗꯅ ꯂꯧꯍꯧꯗ꯭ꯔꯦ ꯁꯥꯔ ꯁꯨꯃꯥꯏꯅ ꯂꯧꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯦ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯅꯕ ꯍꯥꯏꯗꯅ ꯄꯥꯎꯁꯦ ꯄꯤꯔꯦ ꯁꯣꯝꯗꯅ ꯈꯦꯇ꯭ꯔꯤꯒꯥꯎ ꯕ꯭ꯂꯣꯛꯇ ꯁꯥꯔꯁꯤꯒ ꯉꯥꯏꯔꯒ ꯂꯩꯔꯦ ꯃꯣꯏ ꯂꯥꯛꯇ꯭ꯔꯦꯅꯦꯅ ꯑꯗꯒꯤ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯩꯉꯣꯟꯗ ꯏꯆꯦꯅ ꯃꯤꯇꯤꯡ ꯀꯧꯏ ꯍꯥꯏꯁꯤꯕꯣꯅ ꯍꯥꯏꯔꯒ ꯐꯣꯟꯁꯦ ꯇꯠꯈ꯭ꯔꯦ ꯀꯩꯗꯧꯔꯕꯅꯣꯅ ꯍꯟꯖꯟ ꯇꯧꯕꯁꯦ ꯑꯃꯠꯇ ꯄꯥꯏꯔꯛꯇ꯭ꯔꯦ ꯁꯥꯔ ꯕꯤꯗꯤꯑꯣꯅ ꯃꯤꯇꯤꯡ ꯀꯧꯁꯨ ꯀꯧꯔꯝꯗꯦꯅ ꯆꯥꯔꯖ ꯇꯧꯔꯦ ꯁꯥꯔ ꯕꯤꯗꯤꯑꯣꯅ ꯀꯧꯔꯝꯗꯦ ꯍꯥꯏꯕꯗꯤ ꯕ꯭ꯂꯣꯛ ꯑꯣꯟꯅꯅ ꯆꯪꯕꯅ Chief Minister gi Khugang Chatsi Mission gi makhada laklibe April kunga mari da pangthokadaba National Panchayat Day celebration ga mari leinana ngasi basikhong da leiba wangkhai lawman bi ima phoi bi community hall da class 1 dagi 7 faub gi mahiroi sing gi oiba painting competition ama pangthokre competition adu da panchayat asigi manung channel leiba mahiroi marfu henbana sarkya ke Chief Minister gi khungong chatlo go to village gi kholo gi makhada lakiba April gi tang kunga marida National Panchayat Day celebration pangthok sabasigi pangthok kadabasigi mangoina na ngasi basingong gram panchayat ki manung dalaiba chhatri sing sabka sath sabka gaw sabka vikas ki thing gi makhada ngasi painting competition ama pangthok sabani Chahi asigi January kungamathoida pangthokhiba Manipur Talent Search Examination English ani taragatare taraga nipan da makok mathang takraba mahiroi singda mana mathum yanthopagi thoram pangthokre Examination asi Kwakatel mayai koibi da leiba Angranjais Humanitarian Institute na sinduna class 5 tagi 10 fauba class wise oina math science amasung English subject singda athoi hen tanakibani ngasi Kwakatel mayai koibi community hall da pangthokhiba thoram aduda examination asida makok mathang takraba mahiroi singda institute asiki maikai dagi sel amasung certificate piduna pukning thawatki Manipur bu tourism hub ama oihannaba hotnabada hospitality ningthina piba ngamba hotel kaya leiba mathoktai haina Health Minister L Jantakumar na phongdokre wafamasi ngasi North AOC gi Kabo Leikai da Hotel 4B hangdokpagi thoramda phongdokhibani mahakna makha taradun hai lakadrba Siroi Festival yawba lakpa mapalangi miyoi singi leifam chafam gi damak Imphal City gi akoibada matik chaba hotel kaya mathoktai haiki ngasigi thauramadu saruk yakiba Deputy Speaker T.S. Robindrona matam amada nisha chaba singi makolni hainaramba mafamasida imung manung punna changba yaba matik chaba hotel ama hangdorokpada thagatpa phongdoki jamna hot spot akhoi tourism gi matang dadi mayam yam tanaba makhli jaga mo rak mapani kangbu suna amasung foreigners na lakpa kanda akhoi jin laidi ba makhli hana laidi ba hotel singse de accommodate to ngam da bi wari se mayam am le da hojik simaga nauna anu mo hapti lagadi mase akhoi gi Manipur da wa liba singsi mari menjin ba na habitai aduna akhoi na it is my wish to the manager to the proprietor masi achauba makal gi vacuum ama laibasi masi maruoina masi de menjin mangam ban haibu sinamaki oisnu amasu organi adna khale jamna hot Chief Minister gi loinabi nongthongbam ongbi hiainu na Koirengai Bazar nupi marup office amade Koirengai Welfare Youth Club ngasi sangakre Koirengai Bazar da pangthokiba thoramadu da Minister Yas Lekpa Hauke ki loinabi Vungnaineng Gangte amade Imphal East Adhaksha P Bimolasu sarkyaki Manipur Legislative Assembly gi Speaker Yumnam Khemchana Ibudhau Luang Pokpa Model Club Singzamai gi Gallery sangakre Speaker Y Khemchana Imphal City manungda sanabung marang kaina leitabana City Sidagi sanaroi sing puthokpa ngamdabani haiki
Khongjom Dena Lakpada Governor Dr. Nachma Haptulana Lanfamasida Thawai Thakraba Athoba Singi Mafamda Ikai Kunaba Udlakli. Englishing Amaga Chanipal Gamarfutaraga Mathoida Sonakiba Anglo Manipuri War da Imaliba Kidamak Thawai Katkraba Ipaipu Singi Katokpa Adubu Aikoina Ning Singba Matautai Haina Governor Gicherolasina Makatari. Nomination Lakpada Chief Minister Nongthombam Birenasu Khongjom Lanfam the Thawai Thakraba Athoba Singi Mafam the Ikai Kumnaba Ulakli. Nomination Lakpada Aikoyamato Oina Ima Lebak Ngakuna Tamnaba Nauhongna Wasak Laurasihaina Chief Minister Gi Cherolasina Kangalakli. Nakalom Romda Works Minister Tongan Bishojit Nasu Khongjom Nomination Lakpada Khongjom Landa Thawai Katkraba Athoba Singi Mafam the Ikai Kumnaba Ulakli. RK Kalasana RK Sanangangba Memorial Committee na Justice Committee for Anglo-Manipuri War 1891 Martyrs and Victims of Kangleipak Manipur na Sinduna Ahanba Anglo-Manipuri War 1891 Commemorations Month 2018 gi saruk amo oina ngasi Laimaton Lanfamda Thawaina Ponta Oikraba Athowasingi Mafamda Ikai Kumnaba Utpugi Thoram Ama Singzamai Oinam Tingelda Leiba Madan Mohan Mandakta Pangthokre RK Kalasana Sagol Hanjaba RK Sanangangba Laurung Purel Yengkhoiba Poila Longzamba Poila Amadi Laimaton Lanfamda Thawaina Ponta Oikraba Lanmi Lishing Ama Henbagi Mafamda Haikat Laikat Tamduna Ikai Kumna Butki Laimaton Lanfamda Mapung Oiba Thodang Laukiba Laioikraba Athobusingi Yungi Mioi Singda Achamba Kudol Tamduna Ikai Kumnaki Tharamaduga Mari Lainana Manipur University ki Humans and Environmental Science ki Hanagi Din W Navakumar na Haikibada Kumjali Singam Chanipan Gamarfutaraga Mathoigi Anglo Manipuri War gi Matangda Marik Chumba Tizinba Loinana Marik Chumba Puwari Ama Tungi Mirol ki Damag Nauhonana Semdokpa Amadi Itokpa Matam Oire Haiki Ningkha tambagi lanpham si khongjom gi sidamang ningsangaga atai lanpham singsi ining ningsang dadana mapung ipha pha dabagi wakhalon ama leirakpasi anoba akhoi gi puwari gi lamda thijalliba akhangai singna thijala kanadi punamakse mapung phana pangthoba matamdadi akhoi mapum oiba mideng ama khak tholakani habagi wakhalon ru da tholakpani puwari haiba matamda puwari si akhoina continuously ariat akham leitana edit tawagi matang amakak lei itihas ai matam amada phangamba masa kharadu da yumpam orga iba itihas to mapung pharak taba aduna ano research ki thabak la kanda historiography aduna itihas si semdok semjin khara tawagi mathau ama tarakpa madugi matang dunia na ning khaijani April Kungani Toibu World Earth Day Haina Malem Pumbuda Pangthok Nabugong Asi Manipur Dasu Manipur Mountaineering and Trekking Association MMT and Sinduna Lamdanda Leba Manipur Mountaineering Institute Pangthok Rai Loinan Numit Taraga Marini Chupna Chatarapa Marfutaraga Mathoi Suba Adventure Course Amasung Asi Loishin Krai Thoramadu Manipur Police ki IZ Elo Clay Kongsai IPS na World Earth Day Thoram Pangthokpa Kaktana Yaroi Mipung Kudingmakna Leadership Laina Malem da Kaihalakpa Yaba Tabak Pumba Tingadabani Haiki Loinana MMT gi President Bijoy Kakching Tabamna Ngasidagi MMT Amadi MMI gi Akoibada Plastic ki Pochai Sing Siznaba Tinglagani Haina Lauthoki Tungda Ngasi Loishinbagi Adventure Course Aduda Sarukyakiba Trainee Singda Certificate Yenthoki Loinana Manipur Mountaineering Institute ki Akoibada Su Uchara Kaya Thaki Plastic pollution khapang natuna atai gi ngasai madam sultan supandi dre essentially environmental awareness aduga saving the environment madudagi hawragadi we can save the earth high listening organic materials gumba sizinaba chemical ga mari leinaba sinadaba even insang napi orgasu thabada koina yaringai organic oina thaba aduga sometimes even pollution to like ba yaringai gari sizinadaba cycle gumba sizinaba masigumba various kinds of activities say koina tawragadi it will be befitting of the Earth Day and also good for the environment masini mayamna koina khangba darkar Manipur da Ladybug
Club Organization Tamadi Lainga ki Luchingba Singna Tamzaningai Oiba Taurang Amoina Tangmaiban Sinam Laikai de Laiba Naharo Laishembana Nisha Chaba Yonba Tingnaba Paikalapa Taurang Amoina Yu Yonduna Sel Talamba Mapuroiba Laikidrabi Nupi Anida Yu Yonba Toktuna Atopa Sinfam Ama Hogdoknaba Lupa Lishing Manga Tengbang Pikre Loinana Lakadriba Me Amadagi Lamfelda Laiba Kendra Vidyalaya ki Akoibada Yu Amadi Makalamati ki Nisha Yonba Tinglagani Haina Club Asigi President Su Oiba Tangmaiban United Club ki Secretary Su Oiba Pratap Laishang Temna Fondokre Nasi Kendra Vidyalaya School Manakta Laiba Yumamada Naharo Laishemba Club ki Mihut Singh Amadi Tangmaiban United Club ki Mihut Singh Yauna Senfam Singh Adu Yan Thokibani Panbayabadi Hokiba March Amabu Nisagi Mayokta Laiba Numit Haiduna NLC na Sinduna Miyangi Achauba Maira Kongchat Amasu Pang Thokibani Central School की मैं आदर ले जी बसी उसी खुंग मैम कम्युनिटी में हम तारकांदा सीधे सीधे कोई की लाइव सिफाई में हम अमम तारकांदा निशास लोइन बक अंगांग बक अंगो बक लोइन बक पोचे में हम फंगा कांदा मसी हम साथी हम ममो एरक डॉक्टर इंजीनियर की नुपी अंगाना यूयोन बनते मोइसुलु खराबी लेतबगी योलक पनी अदु मोइ बसु ताती ताहोइन तवना तब अनोब मणिपुर द मेकानिज्म अमा अखोइना नखोइ करी करी वारी नुइ कमाइ त ngasi दगी दि अनोब मायोल अमा द नखोइ अतोप कारबार अमा बिजनेस अमा हौरो सिंजु योन गेरा बोरा योन गेरा कहौ योन गेरा हिंजाना पी योन गेरा हाइबा नंग की अपाम तव अखोइना मतेंग पांगाकांदा मेगी तांगवानदगी यू योनदबा मफमसे ओइरगनी हाइबसी अइ मयामदा थमजरी अखोइगी मतै मनाव हाइदि मपांगन कल्लगा लैबसिंगदुदि अखोइना पिरुबगी अर्थ लैते हाइतारे लुखराबी त उपाय लेजेद्रबसिंगदो अदु मोइगी मखा ताबसु अखोइना अंगांग मिंग चनबा ngamdragasu एनी हेल्प अखोइना मोइ मतेंग पांगनी हाइबसे अखोइ थमजै Kiamgaide Imphal East District Hospital Sanaba Hogjungmaki Oina Tender Natraga Work Order Concerned Department ki Maikaidagi issue Tauba Laitri Adumapu Hospital Sagadar Mafam Aduda Ground Development Fazana Lairi Haina State Health Minister L. Jayantakumarna Fondorkli Wafamasi Ngasi Mahakna Kashamtong Assembly Constituency ki Fair Price Soap Agents Singda Kumja Lishing Aniga Taraga Tarit ki April Dagi September Fawgi Margin Money Yentokpagi Achamba Tauramda Babupra da Laiba Mahaki Quarter da Pangtokkiba da Fongtokibani Kundrapo Assembly Constituency ki MLA Bu Mahakna Public Agitation da ka hena thawai yauksili hainasu maral siki amadi District Hospital sabagi wathok asi wari sanaduna leibak macha taba mong da loisinaba Mahakna sem saduna lei hainasu Fongdoroki Ngasigi margin money yentokpaga aduga mari leinana Minister na Fair Price Soap Agent Singda Beneficiary Singa Chayet naba thamdana amadi matam chana PDS ki potlam sing yentoknabasu appeal tauki pressure piraga dagi politically instigate tok engine da yauraga mayra rally hek chalhan ba dagi kangla da adu tongni haiba afam makli thabuk nate adu sokbudi ai nan haijai amurak anirak ai nabla kani etana haibira madu madu ai ngaijai lakhide adu matung ta badagi de moi ya hojik unaba na haiba se karam unagada na haiba se certain terms and conditions adu matung na unaba adna haiba de madagi de tiari de ai shadum government na masung department na masung ai samak madagi tiari to dana dum lai hadana ai madum madum Howjiksu adam senguk cheri but tawdari maduda yam amicable solution purukpi aba mongda nena town tana phungatna dana yam tapna wari shanabi ya makli potnama maduda healthcare sector imphal xio ina develop to honsi na habise masi ya afam makli sesani Nakalamrom da Sagol Mangdagi Imphal East District Hospital Hongkibagi Thawongbu Sipsena Manipur State Union akan mamongda yaning da bafungdorkli Tangai Fadrabadi Hiramasi Parliamenta Pukatkani Haina Sipsena Manipur State Unit ki President M. Tombina Hairi. Bauprada Labor Sipsena Manipur State Unit ki Officer Paumi Singh Unabamada President M. Tombina Hai Imphal East District Hospital Kundrapam Constituency Dagi BJP na Hongna Bahotna Riba Sigi Matangda Sipsena na Spot Inquiry Chathari. Sagolmang da Imphal East District Hospital Saba Si Mafam Amadi Matik Chabani Hairi. Imphal East ki Kundrapam Kendra dagi District Hospital sabagi matangda Rajniti oiba loktunoraga karigumba mafam asidagi hongna mafam amada sagiba karigumba masigi pura sina wari blorko tarbadi Shiva Sena na masi parliament bawo yogna koi masi face tawlagani loina na hai hospital se hongbigano lamdam adugi praja singi oiba adugumba sentiment sok thabuk tawigano miyamgi human rights koi ki sep tawbiyo sarkar si mi ki punsingang na lantungang na laibane
मसीदगी मिसी मिना मयाम थोरबु तारी मदु दायित्व स्टेट गवर्नमेंट से पुगदबे District Hospital Imphal East Sagolmang gi matang da haukiba April taraga mapan da Peace and Development Coordination Committee PDCC gi President Konthokjam Joy yauna apunba maira paibi low progressive mahila mandal amadi Wakhong Development Committee gi oiba mifam ama pangthokre hairi loinana mifam aduna athuba matamda lainga ki fireb hongduna Sagolmang da hospital asi saba haudragadi akanba khongjang sing changsilagani haina ngasi Manipur Press Club ta pangthokiba paugi mifam amada Progressive Mahila Mandalna Fondrokli. Hospital Saba, Yaningbara, Pambra, Pamdabra Haiden. Ado Aina Kunjay, Karidaway Pamoidino. I Pamjay, Adu Kudam Hababu, BDCC, Haiba Lupsida Yaujaraga, Masi Antana, Hospital Home, then of Honor of Mimni, Adu Lamdam to the lady, Umang Life and then I among the WhatsApp check. I Ningi, Adu Masigi, Lainan of you, why the Koyam Tana Minaraga, Dr. Chia, the Hijabali. And Masigi, Wapam Jinjelo in Namjan Biraga. I wonder Amazon Yamagi, Munda Sars, Torga, Action, Kunganga Lopazia, Yam Life Tibani, Masian Tokyo, Baduna, Unamaki Santioina, a Papa Wagani, Hibasi, Aina, Mayam the Hijari. Naklorum the Young Students Model Club Tangkamna Atubumatam the Lengaki Fireb Hongduna Sagolmang the Hospital Asi Saba Hodragadi Akan Makungjang Sing Changsalagani Haina Cherolamada Kanglaki. More Ward number 7 dagi Chahi Taraga Mari Kaktangai Riba Nupamacha Amang Ngarang More Hospital the Lake Hidabaki Mafamadugi Miam Irang Hokre Lake Hidraba Nupamacha Dudi Wahidur Rahman Apokpa Ramujudeni Mahak More Eastern Science School gi Mahiroini Mahak Angang Mahak ngarang numidang pung nipan ga minute kunrom taba matamda More Hospital da sina pukhalakibani hairi police na asiba hakchang adu custody da punaba tawbada Manipur Muslim Council More MMCM na puba yaroi haidun irang haurkibani tungda More gi SDPO Sandeep Gopal Das na luchingba police ki team ga MMCM ki Mihut Singh ga wari sanarba matungda yanaba puraktuna asiba hakchang adu postmortem ki damak Imphal ki channels mo ka thamkrai Hokiba April Taraga Mapan gi numidang da More gi Indo-Myanmar Friendship Gate number 2 gi manakta leiba More Premnagar Laikai da yum nipan maina chakiba dugi imung manung gi miyoi sing da cheng back amama mateng pangkrai mateng adu All Community Development Organization More akodom na pangkibani Nan tarik tama pandi umidanda yam na laibuk tiba thaudo ama yum mai sak pagi thauda awa bataraba family singda ekodom gi maike degi akhoi ngamjaba akhoi lejaba pandagi akhoi na mayam lupa cheng oina cheng bek amam family mayam da akhoi ngamjaba ekodom gi site gi mateng pang Amaram the Relief and Disaster Management Government of Manipur na More the Relief Center sakre haukiba April Taraga Mapan gi numidang da More gi Indo-Myanmar Friendship Gate number 2 gi manakta leiba More Premnagar Laikai da yumnipan maina chakibagi leifam leitana leiba miyoi sing adubu leifam pinabagi damak Relief Center adu sakibani loinana Relief Center asi sabibagi damak victims sing na lengapu thagatpa amdi nungai phungdorokli The Public Health Engineering Department Contractor Associations Manipur Nangasi Diulalan Dalaiba Mahila Kalyan Samiti Children Home da Chana Thaknaba Potlam Singh Mating Pikre. Public Health Engineering Department Contractor Association na Lamdamasida Kenaba Laitaba Anem Awang Kaidaba Lamdam Ama Wehenabagi Wakalon da Children Home da Tengbang Pibgi Taurangasi Pekalakibini. Association Chasina Makata na Tungan ba Children Home na Chingba Mafam Singh da Chatuna Tengbang Pibgi Taurang Singh Pakat Kigani Haina. Association Taziki Secretary L. Saranga Jitna Fondroki.
सोसाइटी असिदा बैकवर्ड ओइना लेरबा प्रजा सेक्शन कम्युनिटी खुदिमकी ओइना लाइरा अनंगसिंगी अखोइना ngamjaba khudol pot pinanaba program amagi makhada अखोइ यान हानबो ओइना ngasi दुलालेन दे लेबा महिला कैलान समिति चिल्ड्रेन होम असिदा अखोइ एसोसिएशन गी माइकेदगी अखोइ ngamjaba पोलम खरदंग अखोइगी दान तौजबगी अखोइ सिगुम फंक्शन असी पांगथोकजबनी मखा ताना अखोइ इसिंग मलांग काइना फंगक्तबा मसिगी यामना मरु ओइबा एक्सपर्ट सिंगना हाइबिबदा अखोइ उवा कोकथोरकपा मसिना मरम ओइदना अखोइ वाटर सप्लाई सिंगी अखोइ केसमेन एरिया सिंगसी अखोइ मथंग मथंग ओइना अखोइ उ थाजगे हाबा अखोइगी प्लान सिसु अखोइ अथुबा मतमदगी अखोइ हौजनबा अखोइ तौजरी ngase yu angan bada wangoi police station gi manung channa haureibi makha leikai da leiba kumanthem tomba chahi yangkai apopagi maming leikidraba ki ya school gi yumgi thongal da plastic type Chinese hand grenade ama thanamle bomadu state bomb disposal team mamana ayupung tara tabadu waida soingam yaudana lawthoklaga haureibi local da thugai kre nakalamuram da thogdo asibu yaning da bafongdoktuna nupi yaifa thausil lob amadi maike dongi miyam na wakat mifam ama lob asigi sanglen da pangthokre Panba yaba amana kuman them tomba hauze Manipur Pollution Control Board scientist ama oina thau pubaga loinana haureibi makha leikai da leiba Young Sporting Union gi president oina thau puri benai असिगुम फोमजे असिगुम थबकजे कनाना कराइदगी तौरिबनो कनानो करिनो हाइबदो अथुबा मतमदा सक ताकपियु इमुंग मनुंगसिदा एगी युमसिदा लेकाइसिदा सिगुम थबक तौबसे खोइ नुंगाइति यामना खोइरांगी यामना चमना हिंजबा लेकाइनि सिगुम थबकसे अमुक्तसु तौरक्ति तौसु तौहिते करि मरमगिनो हाइबदो मरमदु वारी साना बापामी मतुंग अमोना तौबिदनबा अमोनासु तौबिगनु तौबिदनबसु हाइजरी खोइ बाजारदा अवाबा पीबा लेकाइदा अवाबा पीबा angang nubi mayam ama awaba piba nungaitaba khoisi amukta di tawdabani na ngasidi yamna su nungaitaba kijaba nungaitaba amsu poek ngasisu kanglei shalai apunba lupna sinduna mutluraba inat lining mangluraba chatnabi amdi yumbalon sing kanduna thamnabagi wakalonda yumpam oirga lupasina iba yumge laithauda nupi gi masel haina mingthonba lining lol amadi yumba londa yumpam oiba lairikama khwarambal kaithel da potfam pamlibi ima singda yanthokre wai mairen khombana iba ak ibomcha angomna fongduna Kangeli salai apunba lupna puthokliba lairik asida maru oina maitai lining laishol karamna pangthokani haibagi matangda akupa warol sing yauri Sahi chahum hena अखोगी खुनाइसिदा अखोगी ना लाइनिंग इफा इफुन चंदरम बचन लोन थक्सी कासी मयाम जे लोइन मक साइखाइरक्तना अमना अमदा थाजनरक्तबा मी मतौ तंबरोम दा अखोगी सनबी पुन मक्सी हुनतोगा मरुइना अखोगी माइबेल इसे इसल सिंगसिना अखोगी मैतै इफा इफु सिंगना चंदरम बहानगी लिगलम सिंगदो काउथोगा जिलाइगी तिनगी लाइथौ तिनथौ तौगदो मयाम से लोइन मक काउथोरकपा दुगा मी मतौ तंबरोम दा फेसल लोमदा सुम लाकपा दुगा अखोगी चना लोन थक्सी कासी मयाम से काउथोरकपदगी अखोगी फुरुप से मांगखिबा याबगी अकीब लैरे हाइबदुना कंजननबा युंगी लाइथौग नुपीगी मसिल हरिब लाइरिकसे अखोइना पुथोगा मणिपुर की युमथोंग खुदिंग युम छना महिला सब युम खुदिंग अमम फंगननबा अखोइ लिगलम चट अखोइ इपा इपुन थंबिरम चना लोनसिंगसे मांगदननबा काउदननबा होनबदा मसिगी लाइरिकसिना मतेंग ओइगनी हाइब खंजरगा पुथोकचबनी Lamjing Ningthau Films Production ki banner makhada puthokadaba ingen thagi thanil haina mingthonba Manipuri feature film amagi yaram asi wangkhaida leiba Eastern Garden da BR Ningthem mangang chana khudol tamgadariba film asigi producer Binodini Loitong pamne Bisgupta Laisrong ki wari screenplay amadi Lamjing Lamtak makhada पुथोकदरिबा फिल्म सिदा काइकू गैपलिना सिलहैबा इधौ धनमंजुरी श्याम किशोर ललिता बी अमदी रतन लाइन चिंगबा ममिंग लेरबा मियोय कयाना सक्तम लांगदौरी Senior Citizen Forum Manipur na sinduna ngasi free health camp ama Pettigrew Junior High School Singzamai Maka Thokchom Laikai da pangthokre. Camp aduda medicine, ortho, eye, ENT amadi psychiatry ga mari leinaba leina sing layanki.
Hogzi Ngasinongmagi Sanabagi Pau. Anisuba Sangai Trophy Veteran Football Championship ta VSAI Tami Banamadi TRVSA Malom Ani Mai Pakre Ngasi Kumalampak Artificial Turf Ground da Chatariba Football Tournament Sigi Kuntraga Manga Suba Lake ta Sanakiba match aduda VSAI Tami Banna ATVFA Tami Banbu Panchil Anisino da Maitiba Pibungamki. Chatharakliba tournament sigi ngasi sanakiba kuntraga taruk suba lektana TRVSA malomna Musa Chekon bu Panjil ahom sino da maitiba piki. United Veteran Football Association Manipurna Sinduna RKFD Private Limited ki sentang makada pangthokliba tournament sigi hayeng league ani sanaragani. Targataret Suba Governor Trophy Cash Prize Tennis Championship ngasi loisin kre Manipur Tennis Association gi meeting makada Lamphel Patalaiba Officers Club ki Deco Turf ta sanakiba chahi traganithoi makada laiba nupamacha gi final da Aswajit Ace na Niras TS pu Panjil Taruk Sino bidi Taruk Amada Maitiba P ki bagaloinana winner oikraba Aswajit Ace na trophy ga loinana sel gi mana lupali sing ahum aduga runners up tahuraba Niras TS na trophy ga loinana sel gi mana lupali sing amaga chamanga gi mapuoi ki championship asigi chahi taraga mari gi makhada laiba nupamacha singi final dana Bhushan Haubamna Rahul Pamoi point taret manga taruk ani amasung tara nipan da maitiba piki winner oikraba Bhushan Haubamna trophy ga loinana sel gi mana lupali sing mari aduga runners up tahuraba Rahul Pamoi na trophy ga loinana sel gi mana lupali sing ani gi mapu oibangamki Championship asigi chahi taragi makhada laiba nupamacha madi nupimacha singna punsillaga sanakiba Group 1 da Abha Jina winner aduga Joshua TH na runners up taki bagaloinana Group 2 dana Shohan Kaisham na winner aduga Jason Wangkem na runners up aduga Group 3 dana RK Rajab Kumar amadi Sanarembi Chanu anina winner amasung runners up taki loinana makok matang takraba Sanari Singh aduda mana matung kaya Khudol Tamki. Ahom Subha Pandit and Khel Chandra Memorial Lighting Tanghai Competition ngasidagi N Khel Chandra Singh Charitable Trust report na Sindon report achom Laikai Community Hall da hokre. Trust asige advisor amadi board member oiriba CH Hem Chandrana competition asi Pandit Khel Chandra gi wakalo namadi thangta yokhatnaba pandam da pangthokpani hairi competition asida punna sanore marfutaragana sarukyari Tawjariba policy gi pandamdi akogi sitharuraba leba asida akogi landam asigi mi ga sagonaba prithvi da saktak leba policy amuhna yokhatnaba amadi masida thawa yawnaba madugi pandamda janjambani asumba policy leiraga haksang si yam laina masa singak chaba taru tarana tasengna kanna amadi khingna leibada asowumati ama oigene na khali Kanglai Sports Academy Kanglai Shagi National Lamadi International Karate Championship ta saruk yaruba loinana medal lawrakraba sanare amadi official sing asi okre kyamgai haibong makong ground da pangthokiba thoramadada Karnataka da pangthokiba kuntraga manga suba Butogan Karate Do India National Karate Championship English ni taraga taret Kolkata da pangthokiba Indo Nepal International Karate Do Championship English ni taraga taret amadi Andhra Pradesh da pangthokiba taraga truk suba All India Budokan Open Karate Championship English ni taraga nipan da saruk yaruba Kanglai Shagi sanore MD official singda khudol tamduna pukning thawatki taramuduga mari leinana kairau kendrugi MLL Rameshwar na Kanglai Shagi sanore kayana national amadi international thakta karate masana da singthaningai oiba achievement lawrpak asi kairau kendragi danatana lamdam asigi chakthok chaningai ni haiki Alright, with the bulletin, headlines, I'm Hana,
BJP na luchingba laingang asina lamdam asuki yelhomi kanjanaba billama thubu matamda semba madi tarit suba pay commission chana hanaba honaragani haina warep lokre Aimol Furup and ancient I am the Naga Furuk list the Yahon Kibagi Tawong Yabong Amloi Hiramasigi Matang the Langout the Mitying Changbinaba Aimol tribe Union Manipur na Taxelami Amasong Kiam Gaida District Hospital Sanava tender natraga work order Mari Lainaba Loi Shangi Maikai Dagi Isu Tarokpa Laitri Haina Health Minister L. Jentakumar Hai